Lakhipur Online Puthok July ki tang kuntaru Nongmaijing numit ki Khomjinba Pao tabirase. Ahanbada Maruoi Pao. All Assam Indigenous Meitei Association Aimagi Sribhumi Jila Committee Semkre. Lairen Lakpam Heramani na iba angangi lairik Atiagi Telanga Maikum Hangkre. Lakhipur Common Club ki Founder Secretary Lairen Jam Thambalan Lai Kitabata Club Asina Thamoisokna Awapa Phongdokre. Kasargi Selukunda Village Development Committee na Silangduna Kangsingbagi Thauram Mapung Phana Pangthokre. Yurembamda Mapan Suba Anti-Narcotic Drug Awareness Program Pangthokre. Tripurada Ahanba Oina Nupi Khaktagi Oiba National Seminar Pangthokre. Kendragi Mahimasingi Mantri Dharmendra Pradhan Pham Thadokre. Pralhad Josida Mahimasing Loisangi Ahenba Thaudang Sinakre. CJP gi Khongjang Handokre. Amasung Jiribam da Chathariba Futsal Tournament RYC amasung KMYC draw oikre. Haujik Mapung Pao tabirase. Assam gi Sribhumi Jila gi Patharkanti gi manung chanbada leiba Rajbari Mitei Khungang da ngarang July gi 15 da All Assam Indigenous Meitei Association gi Central Body gi miut sing amasung Khunjagi naha al kayana saruk jaduna miyam gi mifam ama pangthokre. Mifam asida lupasigi anoba Sribhumi Jila Committee ama semkre. Nauna semkiba committee asida Laisram Kiran Kumar bu President oina khankre. Vice President oina Konthaujam Barun amasung Nongmai Kapam Gyanendra. General Secretary oina Nongmai Kapam Manisana aduga Laisram Tikendra amasung Laisram Biramani bu Secretary oina khankre. Makhatana Organizing Secretary da Haisnam Rajkumar amasung Phanjobam Manoranjan. Finance Secretary da Moirangthem Pranabir. Sports Secretary oina Nongmai Kapam Deepak. Cultural Secretary oina Gaurahari Banerjee bu khalle. Mifamna Vikas Surachandra Ibungoton Aditya Gaurav Subham Rajesh amasung Nimaibu Executive Member oina khankhe. Aduga Gaurachandra Sharma Dhiraj Budhajit amasung Prasenjit bu mifamna advisor oina khankhe. Nauna semkiba Sribhumi Jila Committee ki member pumnamakna Assam da leiriba Mitei Khunai bu ngak senba amasung Chakhot Thaurangi Thabaksing paikhatnabagi wasak lawkhe. Thauramda Aima Central Committee ki President Okram Lakikanta, General Secretary Irungbam Jiten, Secretary Yensenbam Sanjeev amasung Assistant Secretary Irungbam Kula Sarugjakhe. Laire Lakpam Heramani na iba angangi lairik Atiyagi Telanga Maikum Hangbagi Thoromama Silchar Tarapur gi South Chanmari da leiba aiba sigi sangai da pangthokre. Sahitya Bhushan IS Tingopna Thoromapu dana pangthokkiba thoromaduda Ikai Khumnajaba Mithung oina Sahitya Academy New Delhi Manipuri Language Advisory Board ki member Dr. K.N. Chan amasung Naharol Khorirol Silup Lakhipur gi President Kabi Thoksom Bishanath Sarugjakhe. Dr. Sagapa Merinana Lariki Masak Takhe aduga Dr. Kunjalal Jenremamna Akhanaba Wangangloi oina Lariki Maramda Wangangkhe. Thoramaduda Wangangkhe batongan tongan ba Wangangloi singna asigumba angangi larika ma puthok pirakpa sigidamak aibagi mafamda thagatpa phongdoknakhe. Wari macha sina phongdokli madudi mama mapa oibasingna macha singbu warak watembada ngamkhai amagi manungda phajinduna thambidaba adum oinamak mama mapa oibasingna macha singbu cheksinna pattaba environment singdagi lapna thambiba amadi makhoibu masana masagi makhongda mataitom lepsaba ngambagi thauna adubusu matam pumbada hapigadabani haibisini psychological perspectives ki medium dagi yenguragadi wari ase angang kyamarum gi lamchat व्यवहार मखोई साजत्ता यौशिन्दुना लेरिबा ममा मपासिंगना मखोइबु निंगतम हंद्रे मतम पुनमक्ता मखोइबु फाजिन पुनसिंदुना थंबिरे हाइबो वाखलोना सिंग अदुगी ममीदि तारी अदुबु वारी मचा सिगी पोलोइददि अमुक यामना इंग तपना मोंग हादना मरु ओइबा पाउताक अमदि फोंदोकलमी मदुदि ममा मपा ओइबसिंगना यामना चिक्शिनबा थक्सी खासी नाइबा अमदि हौना लोंचत का लोइना सेम्बा संबल अमगी मनुदा angang amana maromdom matomta lepsaba ngamnabagi damakta semba boundary ngamkhai adubuni khanghalibase lairisi phonabagi matungda lairisimu mayamna khalanabagi duaga book review to waina aiba critic amana book review to na magazine khangri daily paper khangri bogo na mayamna hiramani gi asuba lai ko koge lairisi da sesi jawi sesi phajai asina tiba aswana apan laigani adagi lain kasi
kara mana English itu translate tahu nama mana translate tu macam ni macam jam sahaja na dakar ni kali ini itu kan national award ama dah competition langkah lagi ada nak ni lain sesu masih foto le English itu foto tahu kan ni nak sesu Harry Potter tahu nama Alice in Wonderland atau mana mau macam nak sih jaya. Lakhipur Common Club की सकनायरब सीनियर सिटीजन अमदी Lakhipur Common Club की फाउंडर सेक्रेटरी लाइरेंजम थंबाल हौखिब जुलाई की तांग कुनहुमदोय सगोल से निमित की नुंथिल पुंग मरी मखाइद लेकिद्रे लेकिदब मतमदा मसागी चही चामग सुबना अहुम सुख्रे महांगना लेकिदबदा Lakhipur Common Club na sinduna club asigi sanglen Lakhipur Common da awaba phongdokpagi mifam mama ngarang club ki president ingudam Tarun Kumar na mifam mapu iduna pangthokre leikidabagi saktamda leisuna chingba katuna ikai khumna jaba udlaba matung leikidabagi thawai mirelna lairamlenda ingna chikna leirunaba minute ama tumina leptuna laibang mapu da thawni jaki leikidaba hal ibungo asigi maramda ingudam Binod leisungbam Robindro Arambam Gorokopal Haurongbam Kishor Takhelambam Arun Kumar na chingba miyoi singna wangangki ahal ibungo lairenjam thambal na leikidabada Lakhipur ahal marup na su awaba phongdokre ahal marup ki maigedagi lupasi ki president Durga Kanta Pande VP Professor G Narari Sharma masung Thauburen ingudam Binod na su awaba phongdokre leikidraba lairenjam thambal Silchar Civil Hospital la thabak torami ingkumja lising amaga chamapan marputra humdoi ki me thagi tarik 38 da thabak tagi pathaki ahal ibungo asina leikidaba matamda mahaki machanupi ani amasung machanupa mari leihori चलिबा जुलाई था सिगी तांग तरा तरुक अमसुंग कुनमरीदा कासारगी सेलू खुंदा लेबा विलेज डेवलपमेंट कमिटी सेलूर पारना सिंदुना गोविंद मंदिर कांगसिंगबगी थौरम मपुंग पाना पांगथोखरे हाइरिबा निमित सिंग असिदा प्रभु जगन्नाथ की लुकलेन फंगलबा मतुंग नुंगथिलगी पुंग अनिदगी न तरुक फावबा कांगसिंगबगी थौरम पांगथोखि नुमिदांगदा जयदेव चोंगबगी थौरम से पांगथोखि मसिगी तुंगदा नुमिदांग पुंग निपान ताबदा मियामदा केचरी यंथोखि कमिटी असिगी सेक्रेटरी एस अभिराम न लुचिंगदना थौरमसी मपुंग फानब सिलांग की बसिंगी मनुंगदा एग्जीक्यूटिव मेंबर राजकिशोर रत्नेश्वर शर्मा एस सुरजित न चिंगबा मियोय के हसु यावखि मसिगी मथक्ता एडवाइजरी मेंबर सिंगी मनुंगदा KH तामरो अमसुंग ए चंद्रकीर्ति न चिंगबा यावना मियामना पुन्ना थौरमसी माइपाकना पांगथोकमिनखि तुंगी मिरोल की दमक मयाई का पचिंजाक तगी कन्ननबा मसुंग अखोई अमत ओइना पुनसिंदुना इरमदमसिबु कन्नबगी पांदमदा यूरेमबमदा मापन सुबा एंटी नार्कोटिक ड्रग अवेयरनेस प्रोग्राम पांगथोखरे थौरमसी एंटी नार्कोटिक ड्रग ऑर्गेनाइजेशन कंगलेपाक अंदोकना स्पॉन्सर तौदुना यूरेमबम मयाई लेकाई सेंगबर सागदलुमना सिनलांगदुना ngarang इम्फाल वेस्ट की यूरेमबम मयाई लेकाई उयुंग मखोंगदा पांगथोखिबनी थौरमदुदा प्रेसिडेंट मेंबर ओइना अंदोक की प्रेसिडेंट लुआंग चाचिंगखै यूरेमबम मयाई लेकाई सेंगबत सागदपा पुनमलुप की प्रेसिडेंट सकोलसेम ngौबमितै आरामबाई टेंगोल यूनिट 13 की कमांडर बिशो लैसांगथेम अनौबा सेलमिटलोन मणिपुर की प्रेसिडेंट नांगमैराकपम बिशो मितै यूरेमबम हाई स्कूल की हेडमास्टर अमसुंग रिसोर्स पर्सन साइरेम तोमबमितै अमसुंग राइट लिविंग ड्रग डी एडिक्शन सेंटर मयांग इम्फाल की चीफ फंक्शनरी अरुण कुमार सरुंगबमना फंबा की लेतेंग ओइबिखि थौरमदुदा वा ngangladu अंदोक की प्रेसिडेंट लुआंग चाचिंगखैना हाय ngasi iramdam kanglaipakta awaba taribasi lawmapu yongna talakpagi phibam gumbani aikhoigi iramdam asida aikhoi refugee amagum lanjenaduna maikai salai khangdaba phurup ama oisilakle aikhoi kudingmakna iramdam nungsiba masung iramdam kanbagi thodang lawminasi mangda phamliba nahasing nakhoina tungi phirep lepkadabani iramdamgi puari mamutana khangminasi ipai pusingna aikhoi awatpa mata leitana thambirami tunglam chakki damak aikhoi amata oina punsinduna iramdamasi kanminasi haina mahakna phongdokhi Tripura da ahanba oina nupi khaktagi oiba national seminar ama pangthokre takhelai tengbang loop amasung nongmaitem foundation ani na sinduna ngarang July ki 15 Agartala Press Club da 2-day national seminar on
Reflecting Roots Tripura Manipuri Women and Cultural Heritage haiba hiramda seminar asi haudokhibani. Seminar haudokpagi thoramda mithunglen oina Khorjai Kol Laikol Manipur gi President CH Subadani Devi, Ikai Khumnajaba mithung oina DM University Manipur gi Pothara Boza Dr. RK Musuksana Sahitya Academy Awardee Sorokhaibam Gambini, Tripura Lenga ki Pothara Drug Controller Kanchan Sinha Masung Thoramda President oina Tengbangluk ki VP CJ Molina Dais ki Leteng oike. Session ahum thongna pangthokiba ahanba seminar da Manipur gi Dr. NG Ekasini Debina chair lauraga CJ Molina Khoibam Sadba amasung K Sobitana paper pathokhi. Anisubada Dr. Maya Nepramna chair lauraga Khoisnam Birola Elmina Khetrimai Madhabi Hizam Bebina paper pathokhi. Aroibada Dr. Salam Santibalana chair lauduna KH Sudesna El Asa CJ Purnimana Chingba Tripuragi AIB Tara Sarukjatuna paper pathokhi. Thoramasigi manungchanna Sahitya Academy Manipuri Board ki member Khoisnam Birolana Thagatwarol Lantokhi. Thoromgi aroibada nupi khaktagi oiba saireng saidinabagi thoromama Dr. Anuradha Nongmai Themna chair lauduna pangthokhi haina Agartala dagi phangba paw asina makha tarakle. NEET UG Parikhaga Mari Lainana Changsilakiba Khongjangda Kendra gi Mahi Masingi Mantri Dharmendra Pradhan ngarang pham thadokre. Rashtrapatina Pradhan Mantri gi pautak matugina Mantri Pralhad Joshi da mahaki pham singi mathakta Mahi Masingi ahen mathaudang su sinakre. Social media da thagalakpa warol amada Sri Pradhan hai haukiba numit kharani asida mahiroi singna changsiliba khongjang asi laibak thibani. New Delhi gi Jantar Mantar amasung laibak asigi mafum kaya da oirakliba phibam amadi mahiroi singi damak yenglaga mahakna pham thadokpagi ware pasi lobani haina Sri Dharmendra Pradhan Phongdokhi. NEET UG lising aniga kuntaruki parikha gi asoiba singi wafam palladuna Sri Pradhan hai lenga kasina hiramasigi matangda CBI da thijil hanabak sinakre amasung parikha dasu cancel tawduna nauna amuk parikha phangthokre. Mathangi chahidagi di parikha si computer based test CBT oina pangthoklagani haike. Amaromda lengakna CJP ki demand sing piragani haibagi thajaba piraba matung CJP na makhoi gi khongjang handokre. Activist Sonam Wangchuk na hai masi democracy gi mai pakpani laibak asigi Gen Z amasung miyambo achumbagi damak lepkiba dubu thagatba phongdokhi. CJP ki founder Abhijit Tipkena Jantar Mantar da wangang laduna masini democracy haibadu hairaduna mahakpo hero ontok pidanaba miyam da haijeki amasung makhoi gi leihoriba demand sing lengak na mapung phan gadabani haike. CJP gi wangang loi Saurabh Das na press conference da hai makhoina lengak na piba thajabagi matungina khongjanga si handokle amasung masi makhoina lengak pu natraga Modi ji bu oppose to banate masi asengba achumbagi damak lepkibani haike. Congress ki luchingba Rahul Gandhi na thodok asibu mahiroi singe mai pakpa thodok amani haina thagatpa phongdokhi. Aam Aadmi Party ki luchingba Arvind Kejriwal na Dharmendra Pradhan pham thadoki basibu democracy gi mai pakpa amani haina phongdokhi. All Jiribam Sports Association AJSN Sinduna Jiribam gi Higher Secondary School ki sanabungda team tarana saruk yaduna sanariba ahum suba Arabjan Begum Memorial Sub Junior Boys Under 15 Futsal Football Tournament ki Preliminary Group League round gi ngarang sanakiba ahanba match da RYC amasung KMYC goal amamam chanaduna draw oike. Anisuba match da CKCA na Sigbosti NFC bu goal taruk ahum da maithian ki. Match sing adu Iqbal Sahajan Loskar amadi Theophil na conduct tobiki. Tournament asigi hayang tang kuntareta quarter final knockout match nungthil gi pung ahum taba matamda Sonapur GPSA ga RYC ga ahanba match sanagani. Aduga Anisuba match na nungthil gi pung mari taba matamda Sigbosti YC ga NFC Jirigat ka sanaragani. Lamdam asigi angang sigi tamak nungairaba pawa ama puduna lakchari madudi masagi chahi amadagina chahi 13 phawbagi angang sigi tamak charitable community dental awareness camp ama July gi 13 tagi August ki 10 phawba pangthoklagani. All India position holder pediatric dentist amasu oiriba lamdam asiga laihaudagi haukiba Dr. L. Akash Singhana lemna yagi checkup tawbibagi mathakta counseling su pibiragani mafamna
Kasar Lakhipur gi manung chanbada Putikal LP School gi manakta leiba Dr. Asigi masaki sangai dani matam amadi slot book tobina bagi tamak video asida udliba QR code asi scan tobiu loinana ahal singi tamaksu tongan ba kemba ma athuba matam na pangthok number sem sajari akupa marol gi tamak mobile number 8431856305 number asidagi khangbiba yagani Lauthok Sabama Kasar Fulertolgi Obi Road Talairiba A1 Tutorial Humna Apaba Mairoi Sing Puthok Pagi Pandamda Lepa Leitana Thangzilakliba Khongthangi Sarukama Oina Haukiba Junthadagi Jawahar Nobadoigi Selection Entrance Test Ki Damak Class 6 amati Class 9 gi Mairoi Singda Leptana Takpi Tambirakli Lagliba July gi Kunthamathoi gi Manungda Class 6 ki Oina Online Apply Tobiraga Makhata Bada A1 Tutorial Humda Lakpiduna Class ani asigi Araiba Mongda Matik Charaba Oza Singna Takpi Tambiriba asigi Kudong Saba Lobinaba Khanganjari Akupa Marul gi Damak Oza Changamai Ibu Pisaki Mobile Number 70056857797 Natraka Oza Laisram Nanda Kumar ki Mobile Number 9954054749 Number asida pau phobinaba nalugna ningsing lakli Khangan Jabama Dr. Mamoni Raisum Gosami ki Punsiwari de Yumpam Oiba Iba Luisin Kidraba Punsiwari Amasung Punsiwari ki Anobalamai Haina Manipuri Lolda Handoktuna Fongle Malem da Maming Lerabi Tauna Pabi Aibi Asina Yung Panbagi Chahi Amatang Parakpada Lukra Oihoraduna Pankiba Tamoi ki China Kolkayabu Ikaiba Akiba Mati Arutpa Matatamdana Ikiba Mahaki Punsiwari Simbu Aibi Anita Ningombamna Manipuri da Handoktuna Fongle Sahitya Academy Translation Award Manipur State Kala Academy Translation Award amasung Manipuri Sahitya Parisad Assam Tripura amasung Manipur gi Sahitya Sangstha Kyana Translation Award pikraba larika sibu phangbining basingna KH Beauty Ningombam gi mobile number 9972567206 number asida pau phobinaba khanghanjari aduga Anita Ningombam gi atopa larik sing chingna aigi panthau tamna aigi palem mina mi gi damak Nilakanthi Braja Akasi Ganga Pamjade amasung Dur Digontot na singba larik singsu leiri Aroi bada maru oiba pau mukhanna All Assam Indigenous Meitei Association Aimagi Sribhumi Jilla Committee semkhre Lairen lakpam Heramani na iba angangi lairik Atiagi Telanga Maikhum hangkhre Lakhipur Khuman Club ki Founder Secretary Lairenjam Thambala Laikidabata Club Asina Thamoisokna Awapa Phongdokkhre Kasar gi Selukunda Village Development Committee na Silangduna Kangsingbagi Thauram Mapung Phana Pangthokkhre Yurembamda Mapan Suba Anti-Narcotic Drug Awareness Program Pangthokkhre Tripura da Ahanba Oina Nupi Khaktagi Oiba National Seminar Pangthokkhre Kendra gi Mahimasing gi Mantri Dharmendra Pradhan Pham Thadokkhre Pralhad Joshi da Mahimasing Loisangi Ahenba Thaudang Sinakre CJP gi Khongjang Handokkhre amasung Jiribam da Chathariba Futsal Tournament ta RYC amasung KMYC draw oikhre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare